Loinaidaba Khongchat asi Seireng Nifuma Thoina Punba Egi Marupi Seireng ni Seireng asigi magi mingthol Loinaidaba Khongchat asi da kabina miyoi punsibu Loinaidaba Khongchat ama oina lawri pokpadagi siba phawba awaba kaya mayoknaba masagi oijabata thiruba hakchangna sonjilakpa punamak arimbani khalakpa siraga punamak arimbani karisu kanadabani taibang ase chat sikhraga chatkhraga lore haiba lepnaidaba khongchat amani haibagi pandamda aidi Seireng asigi maming ase kabina Loinaidaba Khongchat aman haina mana Seireng gi maming ase manga tholi masigi mingthola se mase edi egi satrisu oidiba haujina Nehru College ki assistant professor oina leiriba Manipuri department ki Sanjitana Lairik masak takpada mana hairame masida adi allegory na singba mayama mana like takpada masak takpada watpa mana kabi mana mana ibam matamda magi symbol amadi imagery ase mana panha season bakharle madu madi point out toramdre kabi kuding maki mana masana season ba symbol khara imagery khara ton bal leiri pon kabi kuding maki black in singba kenona singba that aspect adugi maiki do adumadi khade warsa anyway jam khadana mana neinarame aji larik masakta ame aji madi thokna nature gi matangda awawa phongdokpa adudagi di haujaki matamda aji minungsi wasalakpa masagi chatnabi kauthorokpa identity mangsalakpa amadi irulobada khwaidagi maruoiba Seireng Lairik asigi motif haitare MOTIF maruoiba theme ase adi punsida kabina yengleba mitien mari asida thammaga aigi sanjitana nenermase yamna phaje ado Seireng gi title se aina hajakibaduni masi miwebagi Loinaidaba Khongchat awabagi Khongchat life cycle asigi matangdani amasung title se mase allegorical ni haibadi masida allegorical haibasi sinariba wahidona artha ama hanghanba mase allegorical compare tawraga aduna aidi masida Loinaidaba Khongchat asina taibase punsigi loifam leidraba naidraba ekuna thengnariba punsi se pokpadagi siba phawbra thengniriba mayam asini mana Loinaidaba Khongchat haina mana allegorical ona sinariba se kabigi Seireng sing ase ihan hanbada magi personal oiba lanaigo mi oiba miyengdagi yengaga loisilakpa matamda magna universal oiba mayamgi oiba mawongda mana miyeng ama thammi magi Seireng sing asida aiguna uba phangise yamna wakhal khandaningai oiba matangda reflexive oiba philosophical oiba aduga maru loina ekhoi hingbagi matangda kari ekhona tauba tai hingba taragadi maruoina akhoi kamugi existentialism haidiba hingbagi darkar oiba asigi matangsu reflection khara magi Seireng asida yauto yauba ekhon uba phangi ado Seireng asida adi khwaidagi maru oribadi punsi ase teli ekhoi sigadaba ngaktani sidringeda karigumba khartang tawramsi mayang bijai phanaba khunam tahaunaba masigi khonjel amadi Seireng asigi Seireng Lairik asigi Seireng khuding makta masi yawi ado ikona Lairik ma basak takwa Seireng adugi magi significance kadaida phawba Seireng ase phajabagi haibado atopa ai basingi kui desu khara reference pifam to sanjitana madu tawramdre adi khudamoina Loinaidaba Khongchat asida Robert Frost ki nothing gold can stay haiba pareng adu
The Yawi, nature's first green is gold, her hardest hue to hold, her early leaves a flower, but only so much an hour, nothing gold can the PTV asida permanent riba sunglay late. Lady Bakraduna, Matam Kraleramba, Aduda, Miamda, Magi Kanabadi Thourammi. Haiba, Asina Singba, Aduna, I did reference among Piga Damni Loina. I did Nesagi Manda, I did Mubana Nesar say, I did Hojik Nang Haibaduni, Mahusa say Mubana, I did Hojik Jamna, I did Lana Sina Badi Mahusa, Masidi, Ingresida, Akogi, William Blake na, I did industrialization or Pomatamda, Mahusaki Pajar, Mahala Pomatamda, William was on a Tentaki was Singado, Asina Singba. Adugo loan seen a Bagi Matanga. Ikogi yamna conversational oiba hanagi aw mathaki lol nataba masisi na matangda ikogi word ki ikogi khungangi oiba lon nutigi oiba lon asina sing machine ba matangda magi adusu difference ama pibina magde yamna hadigani haina khali anyway seireng haibasi site gi makhal singi manungda khwaidagi ihan hanba amasung khwaidagi hena luba makhal mani haina aina lawje maramdi miyo bagi sabata gi khongchatta ihan hana ibase seireng ni adugi matang prose drama adudagi di matang seireng gi scientific literature gi makhal mayam ase lakpani साहित्य हाइबसी समाज की मिंगसेल नि समाज थोइबा थोगो खुदिंगमक साहित्य दा एक उबा फंगी मरुकी लोइनाइदबा खोंगचत हाइबसी ngasiगी कंटेम्पोररी वर्ल्ड असिगी हौजुखजी अखुनि हिंगिबा कंटेम्पोररी वर्ल्ड से चौकना इखुना 2010 गी अस्वाइदगे इसुम पाजरके 2010 दा मरुइना चनरिबसे अखुगी इंस्टा पोएट्री हाइदुनि हाइबदी इंस्टाग्राम दा इबा digital poetry singer duni insta poetry hai bai insta poetry se adi masidagi amuk laga chawrakna 2026 asida chatliba se masi post insta poetry hai baduni adi instagram gi matung lakpa adi post insta poetry khoi haji khona ubo phangin masida khona ubo phangi ba se adi jamna tin iba sereng micro poems paring ani ahum asina singba masida makal makhagi id style sing mix toraga host post kesi oi mongda present toba loan sing ase jam id keno oiba atom gi sakti leba atom hari se khwadi gi pikpa thugai daga manung dagi thori ba sakti rudi yamna chawba sahitya gi seireng da sin riba loan sing ase adu makani post ki amara mata sinai ba loan sing adu ngate Seireng magi loan se magi atom magi sakti le thori ba mayam adune ikuna like masak tak pata amana nei na bada scenery ba mayam ase aduna asigumba jamna forceful oiba atin ba wahida phungruk ba micro hadite micro flash fiction kaidana adi pareng amada kana wahi tawna sabai hemingi khwadi ge tin ba wari macha adi wahi tawna sabu short story paisa thangna ge irimi wahi tawna short story iba yai paisa manu paisa ro phangi adu mai da tormadu flash fiction kauri adu flash fiction ge mong da hoji ki iriba sering sing so adu mai da ten tan haji mi sing se matam sam ten da sering iba tam da sin ri bo wahi adu su jam economic oba wahi ni last but not the least khwadi ki maru oi bana hoji ki mi ba sing na sai saite ba si ai ku samaj ki ming se ni hai ba gum da matam ma si ge olak li ba sakam sing ase aku ye saite ru u phangi hoji yamna important ore ba se aku gi id environment asi mi bana mahusa seireng da su nei na ba su sanjita na haibi kre aduna masigi makhal gi sereng ase ikuna eco poetry ko eco poetry ni adi ai gi marupi sereng ayam ba se eco poetry se ikuna u ba se masida hanagi romantic poetry ga hauji gi eco poetry se khena ba amasu leibu u phangi hanagi romantic poetry da kabina masagi oiba nesagi singa se masagi oiba wakhanda phongdu I nesagi matangda haujiki eco poetry asida nesara sibu adi miyoi bana adi nehepi badagi nesar da kayam jama sobage haibase nesar bu konsi habik phalau se kabina miyam da
Madugi, I message Pibase, Masana eco poetry ni. Aduna, I gave Marupi saying I sing a Sidakuna, eco poetry Sata Mama, Wapangi, Amasung Magi saying a romantic style the Irabasu, Masa in a Hajaningi, neo romantic Haribatu, pure romantic poetry nati Haiba. Assisting se Hajaraga, Irubada, Seireng Haibase Ina se Hajakibaduni. It is a system of tropes. Seireng the tropes Saibase, who is Seireng Lairik Fongba Thouram, and a Sumjang Yabadaqua, Hanaki Mongo doesn't point the name about Tumpiaba. I know Mongama Sinaga Kamba Ming the Tauraga, I know one over Sin the Ribasim Mayama say, I know over techniques in a say, the money applied to Yaba, Masinga said, the view Haina, Seireng Lairik Fongba review to Biba Singa, like Masatapa Singa. Aina Hajar anu Hariba is insta poetry, eco poetry, etc. Anu tam sings Sinadana, Season Nabiduna, I did Lairik Musakta Iba say, Lairik to give value do, Hausuji Hingiba Samasida, Equigi, Saita say, Samas giving Silni have say, Mayam the Kangan view, Haina, Ainam, I did, Lairik Musakta, and Hana Kurumjarga, I guess some of our worry, or something as a Matan, Mayam, one of Kurumjeri.